Nanna Thamnabagi Pandam for better Kangleipak Amasung DM University Student Union ani PUNNA KHUTSAMNADUNA University ASIGI campus da cleanliness drive PANGTHOKTUNA University ASIGI MANUNGDA LEIRAMBA AMOT AKAI SENGDOKHRE Ngasi pangthokiba cleanliness drive aduda for better Kangleipaki members sing DM University Student Union gi thomi amadi oza sing saruk yaki drive aduga mari leinana DMU chemistry department gi oza ama oiriba amitana phongdokhibada Lamdam Asibu Nanna Thamnabagi damak for better Kangleipak hariba group asina matam kayagi mamangdagi mafom kayada chatuna miyamna motsilamba plastic bottle na chingba amot akai sing sengduna Nanna Thamba Lamdam ama oinanaba lokhalakliba thabak thoram sing asibu pukning thogatpa oina hujik lamdam asida plastic bottle na chingba sing ka hena sizinaduna mafam chana langthoktabana environment da akaiba kayama pirakliba asina maram oiraga laina kaya sandorpa asidagi kharada oirashu ngakthokpa ngamnanaba ngasi DM University campus asigi manungda cleanliness drive asi pangthokpani tungdasu tongan ba school college mahiroi singna masigumba public awareness asida saruk yaduna afaba khunayama sengatpada thodang lominasi haiki Loinana DMU Student Union ki President Irom Dimochana Phongdokhibada ngasi University manung asida leiramliba plastic amadi fataba amot akai kaya asi sengba thodang lauriba for better Kangleipakpu thagatpa phongdokhibaga loinana matung tarakpadasu University asi plastic free zone ama oihenduna Nanna Thambada mahiroi singi maikaidagi su achoba thodang lauminasi haina phongdokhi whole university in collaboration with For Better Kangleipak and DMU Union DM University ngasi akhoi je cleanliness drive ngasi gi that 11 da cleanliness drive tawjabani aduga akhoi university da leiba student amadi faculty or any kind of blame tawbudina te adubu plastic thada base yamna akhoi jo students amani sidagi civic sense ha base increase tawgadamne aduna plastic se dustbin later so plastic se yumda dum pubiraga sumaina pikhaw gumda dum hapiraga yumda dum pubiyo natraga dustbin lemgana dum dustbin da hapiyo sumaina littering to bozidi akhoi phazu phazade aduga civic sense yamna wale haitare aduna masi akhoi je garbage bags 100 plus aduga volunteer For Better Kangleipak and DMU shu volunteer 100 plus na loina aga akhoi ngasi garbage bags collect tawbuni adu 100 plus garbage collect to haitare this means that akhoi gi plastic ke je dum thadai haibane mayam am thada baine basi mayam je aduna mayamda ikokno na haijari plastic se thadaba lemina si manipur je sakhot pa haibase akhoi gi civic sense yamna maru oi aduna plastic bag thadaba lemina si aduga dustbin da mo chinjaraga DMU suna better Kangleipakpu hana thagat pa phongdok chari si university manung da leiramiba haidi plastic ki phat thaudi mayam se haidi mayam thina yamgra hai tare ada akhoi ju ngasidagi better Kangleipak pullaga ngasi hauba oina hatara ko university manung da plastic free zone oina ba union ni maikai dagi jo akan ba haidi thorang lakho charage aduga makhatara ko ju better Kangleipak na torok thabak khudi mak tu koi support tau jage aduga tungi lambi da ju hene hana faba obiu haina university ki maikai dagi For Better Kangleipak na lo iba initiative se yam impress taw dagi hai tare ko Facebook page ujaba dagi aina request taw jara khoi DMU do su hojik leiba filam se akoi environment yam na kairak pa dedi plastic yam se clog tok chalaga soi akoi bes de dengue gum yam sandorak pa the man flat yam tholak ko sa ina student ga collaborate tawraga samna kan gi For Better Kangleipak no je yam ne encourage taw bi re ko adu smaina akoi punna manaraga sigi program se lokhat mena bi aduna For Better Kangleipak yam moine lore iba initiative se yam thina thaganingai oi hai tare ko sigi stegi smaina school degi college degi su mathang awareness bi raga khogi taseng na khogi manipur se better Kangleipak ama on oi minarasi